ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯇꯦꯂꯦꯟꯠꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯖꯦꯅꯔꯦꯜ ꯃꯦꯗꯤꯀꯦꯜ ꯑꯦꯕ꯭ꯔꯤꯕ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤꯕ꯭ꯔꯦꯁꯟ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯀꯦꯜꯒꯤ ꯇꯥꯝꯗ ꯃꯦꯗꯤꯀꯦꯜ ꯂꯣꯝꯒꯤꯗ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯦꯕ꯭ꯔꯤꯕ꯭ꯔꯦꯁꯟ ꯈꯔ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯃꯇꯝꯗꯁꯨ ꯆꯦꯗꯀꯣ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯁꯣꯔꯠ ꯐꯣꯝꯗ ꯑꯣꯏꯅ ꯏꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯦꯁ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯀꯥꯏꯅ ꯍꯦꯛ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯍꯦꯛ ꯋꯥꯕ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕ ꯀꯥꯟꯗ ꯁꯣꯔꯠ ꯐꯣꯝꯗꯒ ꯍꯥꯏꯅꯈꯤꯕ ꯀꯥꯟꯗ ꯇꯦꯁꯀꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃꯒꯤ ꯑꯣꯏꯔꯣ ꯁꯣꯔꯠ ꯐꯣꯝꯗ ꯍꯥꯏꯅꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯣ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯁꯣꯔꯠ ꯐꯣꯝꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯈꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯨꯝ ꯐꯥꯎꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯗꯨꯒꯤꯗꯣ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯈꯪꯉꯒꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯣꯔꯠ ꯐꯣꯝꯁꯤꯡꯁꯤꯅ ꯁꯤ ꯍꯥꯏꯅꯤ ꯁꯤ ꯇꯧ ꯍꯥꯏꯅꯤ ꯇꯦꯁ ꯇꯧꯕꯒꯤ ꯑꯣꯏꯔꯁꯨ ꯁꯣꯔꯠ ꯐꯣꯝ ꯏꯔꯛꯄꯗꯣ ꯑꯣ ꯁꯤꯅ ꯁꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀ ꯍꯥꯏꯕꯗꯣ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯄꯥꯝꯅꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯍꯥꯟꯅ ꯈꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯅꯠꯆꯗ꯭ꯔꯦ ꯈꯪꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯄꯨꯝꯅꯃꯛꯅ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛꯇꯪꯗꯤ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯖꯕꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕꯗ ꯕꯤ ꯄꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ HR ꯍꯥꯏꯔꯒꯅ ꯍꯥꯔꯠ ꯔꯦꯠ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ RR ꯍꯥꯏꯔꯒꯅ ꯔꯦꯁꯄꯤꯔꯦꯇꯔꯤ ꯔꯦꯠ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ TPR ꯍꯥꯏꯔꯒꯅ ꯇꯦꯝꯄꯔꯦꯆꯔ ꯄꯜꯁ ꯔꯦꯁꯄꯤꯔꯦꯁꯟ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ O2 ꯍꯥꯏꯔꯒꯅ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯒ SpO2 ꯍꯥꯏꯔꯒꯅ ꯑꯣꯛꯁꯤꯖꯦꯟ ꯁꯦꯆꯨꯔꯦꯁꯟ ꯑꯗꯨꯒ BMI ꯍꯥꯏꯔꯒꯅ ꯕꯣꯗꯤ ꯃꯥꯁ ꯏꯟꯗꯦꯛꯁ ꯑꯗꯨꯒ RH ꯍꯥꯏꯔꯒꯅ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯑꯣꯔ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯕ ꯑꯗꯨꯒ DX ꯍꯥꯏꯕꯅ ꯗꯥꯏꯒꯅꯣꯁꯤꯁ ꯍꯥꯏꯕ TX ꯍꯥꯏꯕꯅ ꯇ꯭ꯔꯤꯠꯃꯦꯟ ꯀꯣ ꯑꯗꯨꯒ SX ꯍꯥꯏꯕꯅ ꯁꯤꯝꯇꯝꯁ ꯀꯣ ꯑꯗꯨꯒ HX ꯍꯥꯏꯕꯅ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯒ FX ꯍꯥꯏꯔꯒꯅ ꯐ꯭ꯔꯦꯛꯆꯔ ꯍꯥꯏꯕ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯀꯤꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯔꯤꯂꯦꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯗꯩꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯣꯔꯠ ꯐꯣꯝꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ ICU ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯇꯦꯟꯁꯤꯞ ꯀꯤꯌꯔ ꯌꯨꯅꯤꯠ ꯍꯥꯏꯕ ꯑꯗꯨꯒ OPD ꯍꯥꯏꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯎꯠ ꯄꯦꯁꯦꯟ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕ ꯑꯗꯨꯒ IPD ꯍꯥꯏꯕꯅ ꯏꯟꯄꯦꯁꯦꯟ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕ ꯑꯗꯨꯒ OR ꯍꯥꯏꯕꯅ ꯑꯣꯄꯔꯦꯇꯤꯡ ꯔꯨꯝ ꯑꯗꯨꯒ ER ꯍꯥꯏꯕꯅ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝ ꯍꯥꯏꯕ ꯑꯗꯨꯒ OT ꯍꯥꯏꯔꯒꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯗꯨꯒ IV ꯍꯥꯏꯕꯅ ꯏꯟꯇ꯭ꯔꯥꯚꯤꯅꯁ ꯍꯥꯏꯕ ꯑꯗꯨꯒ IM ꯍꯥꯏꯕꯅ ꯏꯟꯇ꯭ꯔꯥ ꯃꯁꯀꯨꯂꯔ ꯍꯥꯏꯕꯀꯣ ꯑꯗꯨꯒ AC ꯍꯥꯏꯕꯅ ꯁꯕꯀ꯭ꯌꯨꯇꯦꯅꯤꯌꯁ ꯍꯥꯏꯕꯀꯣ ꯑꯗꯨꯒ NPO ꯍꯥꯏꯕꯅ ꯅꯤꯜ ꯄꯔ OH ꯑꯗꯨꯒ ꯕ꯭ꯔꯦꯀꯦꯠ ꯃꯅꯨꯡꯗ ꯑꯦꯁꯦ ꯅꯊꯤꯡ ꯕꯥꯏ ꯃꯥꯎꯠ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯕ꯭ꯂꯗ ꯇꯦꯁ ꯑꯦꯟ ꯂꯦꯕ ꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯕ꯭ꯔꯤꯕꯦꯁꯟ ꯁꯤꯒꯤꯁꯤ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ CBC ꯍꯥꯏꯔꯒꯅ ꯀꯝꯄ꯭ꯂꯤꯠ ꯕ꯭ꯂꯗ ꯀꯥꯎꯟ ꯍꯥꯏꯕ ꯑꯗꯨꯒ ESR ꯍꯥꯏꯔꯒꯅ ꯑꯦꯔꯤꯊ꯭ꯔꯣꯁꯥꯏꯠ ꯁꯦꯗꯤꯃꯦꯟꯇꯦꯁꯟ ꯔꯦꯠ ꯍꯥꯏꯕꯀꯣ ꯑꯗꯨꯒ LFT ꯍꯥꯏꯕꯅ ꯂꯤꯚꯔ ꯐꯪꯁꯟ ꯇꯦꯁ ꯍꯥꯏꯕ ꯑꯗꯨꯒ RFT ꯍꯥꯏꯕꯅ ꯔꯤꯅꯦꯜ ꯐꯪꯁꯟ ꯇꯦꯁ ꯑꯗꯨꯒ HB ꯍꯥꯏꯒꯅ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯍꯥꯏꯕ WBC ꯍꯥꯏꯕꯗꯤ ꯋꯥꯏꯠ ꯕ꯭ꯂꯗ ꯁꯦꯜꯁ ꯑꯗꯨꯒ RBC ꯍꯥꯏꯕꯅ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯁ ꯍꯥꯏꯕ ꯑꯗꯨꯒ VUN ꯍꯥꯏꯕꯅ ꯕ꯭ꯂꯗ ꯌꯨꯔꯤꯌꯥ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯗꯨꯒ FBS ꯍꯥꯏꯕꯅ ꯐꯥꯁꯇꯤꯡ ꯕ꯭ꯂꯗ ꯁꯨꯒꯔ ꯍꯥꯏꯕ ꯑꯗꯨꯒ PPBS ꯍꯥꯏꯕꯅ ꯄꯣꯁ ꯄ꯭ꯔꯦꯟꯗꯤꯌꯜ ꯕ꯭ꯂꯗ ꯁꯨꯒꯔ ꯑꯗꯨꯒ ꯃꯊꯪꯁꯤꯗꯤ ꯃꯦꯗꯤꯀꯦꯁꯟꯁ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯒꯅ PO ꯍꯥꯏꯔꯒꯅ ꯄꯔ OH
by mouth haiko bracket mangda aduga PRN haigana pro re nata haiko as needed se mathangda OD haigana once daily BD haigana twice daily aduga TID haigana 3 times a day haba aduga QID haigana 4 times a day haba aduga STAT habana kari habano immediately haba aduga SOS haigana if necessary bracket mongda only in emergency haba aduga AC haigana before meals PC haigana after meals sini mayam medical profession da laibamakti natabnina wahi wata pronunciation singje khitang asoi aran yaurga su haitare punamakna ngakpigani soiran yaurga su dum comment haibiramu semdok sanabagi tanjadu soidina dum laujage aduga video sina kaigum khartang kanai ni khanbiragadi like tawbiramu aduga share su tawbiyo aduga aigi anawno video thagalakpasing mayamda notification फंगनबगीदमकता सब्सक्राइब तौबिरमु बेल आइकन सु नंबिरमु अदुगा काना काना वीडियो कैमरा सु पु लाक्चगे अदुगा मरकता सु हाइता सुम मयामगी नुवाइनबा वारी मचा अहिंगदुगी मेकअप हाइरबा एपिसोड 9 अमसु ai थागतचबनी सिबुसु मयामना सपोर्ट तौबिरमु पुनमु अमुक हन्ना गाइफाबो मिनासे खरुमजरी।